ngasi phongkhibasi phongsingi amasum thokhiba thawdo wathoksingi maru oibe I pausing khongasaraga Manipur top channel gi maikaidagi myamna thamjagi ahanbada kapnaba natte kaptuna hatkhibani thasigi amada BJP gi state president A Sarda gi yumda nomai kapnabagi thawdok thokhiba leite ginthang baite kauba squad personnel amana atopa squad personnel A Bimol Chandra bu kaptuna hatkhibani haidi Laikhidraba Bimol Chandra gi imungi miyoisina phongdorakpagi matungina Porompat police ki ayogi report yumpham oiraga pauksi singda thasigi taret amadi nipanda phongnarakhiba wafamda piendaba phongdorakli kapnaba oirabadi nakal animak nongmai painagadabani haina palladuna Bimol Chandra na tuduna leiringaida kapkhibani habigi praman oibe yaba wafam mayam lei haina palladuna mara leiba miyoi kankhatnaba hotnabagi mawong ure haidi Thawdok thokpa numita squad oiba pangan ama natana ataidi yu ngauna bana maro lawfam khangdre haina Porompat police ki second OC na police ta report tawa satluba laikhidrabagi imungi miyoi singda second OC na phongdoraglaga ayogi report ta karamna laikhidraba Bimol Chandra amadi thongin thang yu thakmina khi hairibano haina imung manungi miyoi singna hanglakpaga loinana case asi atope agency amada sinaduna mawong sumna thigat hanbiyu haiba wafamsu thamlakli haina paw sina su report tawri atopa paw manamo police na fine thian khre COVID-19 laisat ki ani suba wave tagi ngak thona ba state langak na akhana ba thabak laukhatliba mara asida helmet uptaba curfew thugaiduna satpasing Manipur police na farga fine thian bagi thabak leptana sathari ngasi phawbada lega ki guidelines ngaktaba singdagi punna lupa crore aniga lakh yankhai ga mapan ga lising nifu taruka samapan ga taragi senfam fine oina Manipur police na khomgat pangamkhre ngasi su curfew thugaiba helmet uptaba miyoi nifu ga manga tuan ba district singdagi Phagalaba matung lupa lising taraga supnagi samri gi apunba fine gi senpham thialaga matung tawduna ba warning tawruga thadokhi haina nodal officer COVID-19 for Manipur police ki IGP ops ki chief officer Rojit Iromna thadorakpa sirol amana phongdorakli ngasi phawbda state police na SOP ngaktabasing pharaga lupa crore aniga lakh yankhai ga mapan ga lising nifu ga taruka samapan ga taragi senpham fine oina collection tawba ngamkhre haina su report tawri makhasa tharakponi state sigi wangbara thokpa atopa paw kharaga myamda report oina thamjage truck na yumna thomjinmada mari sire ani sokle Madhya Pradesh ki Damoh district ta kana thauduna lakpa truck amana lambi nakal da leibe yum amada thomjinmadagi masin mana ohum yauna miyoi mari sikre amasum atopa ani na sokle haina police na ngasi phongdokre thaudu odu ngarang numidang pung 12 rom tabada Batiagar Hata Rota Liba Azani Taparia Kunda Thokibani Haina Damohaki Superintendent of Police DR Teniwana Fongdokli ASP Nahaki Kana Tauduna Lakpatrak Amana Lambi Nakal da Liba Kachagi Yum Amada Thomjin Maduda Masin Mana Ohum Akas Ahirwar Saitaraga Nipan Manisa Saitaraga Tru Amasum Omkar Saitaraga Mari Kutak Sibaga Lonana Makoigi Mapa Mamana Soki Thawdo aduda lambi dagi truck aduda tongduna lakhiba Purushottam Sahu koba atopa miyoi amasu sikhi haina makna phongdokli accident adugi matung truck driver adu maphamdudagi sien khibaga loinana hauzik maki khungul lina ba hotnari haina ASP na makhatana su phongdorakli atopa report amana mo Afghanistan oiriba phibam tangdu laita khraba matungda terrorist sing sanglakpa yari heba pawmusu phongli India lanmi lusingba General MM Narabanina Afghanistan dagi haurakpa miraiba ki terrorist singna leiba adu tangdu laitaba phibam ama hek laikhibaga Jammu and Kashmir sangsilakpa yai haina phongdokhi wafam asi mahna decade anigi mamangda Kabul da Taliban sakti pairingi matamda su haikibani adumapo miraiba ki terrorist aduna JNK ra sangsilakpa mayoknana ba India Armed Force singna akan mamongda section thorang packet pahaure haina supali Kashmir ikui misam sing hatkibaga Taliban Afghanistan sakti pai kibaga ani asi mari laina bara haina hangbu hongi pokhumda General Narabanina mahak wapamadugi matangda tangdang ba ama haibangamde adumapu mamangda thokiba thaudok sing yenglagadi Afghanistan ki
हौरक्पा मिरैबाकी टेररिस्टसिंगना जम्मू एंड काश्मीर संगसिलखी हाइबिसिदि असुम्बने ममांगदा थोकिबा थौदो अदुगा मानबा थोलकपसु यारी चीफ ऑफ आर्मी स्टाफ अदुना पनखिबदा मदुगुम्बा टेररिस्ट की थवंगसिंग अदु मायोगननबा इंडियन आर्म फोर्सना मतम खुदिमक्ता मपुंग फाना सेम सादुना लैदी मखोइबु ngamkhayda thingnabagidama counter infiltration grid ama thamli maduga loinana akanba counter terrorism gi thorang ama sathari so haiki kum inglising ani gi anganba sarukta Indian Army mirai bakti gi Jammu and Kashmir sangchilakhiba terrorism bu mai pakna mayuknaba ngamkhi haujiksu makhoina sangchilakpa yabagi thajaba lairi maramaduna Afghanistan gi terror gi masak sing sandorakpa maramna Indian security establishment da henam yeng changba tangai phadi hainasu pausinasu makhatana phongdurakli Afghanistan dagi Pakistan faruga sangchilakhiba terrorist singna makogi thawong sing kankhalakhi maduda maru oina saruk yagadaba amasum yariba lupsingdi Lashkar-e-Taiba amasum Jaish-e-Mohammed ne makhoina Kabul da Taliban sakti paisin maduda hena mapangal kankhalakpagum tauri haina Indian lanmi gi lusing maduna su phongdokhi loisilakpo oina sanabagi paung tanga myamda hapsaramge Ballon d'Or gi nominee kuntra gi manungda Messi Ronaldo yaukre haiba paumusu ngasi phongkiba sifongsinda fongnari Men's Ballon d'Or Award 2021 gi player kuntra shortlist tawkhibida Lionel Messi, Cristiano Ronaldo, Neymar Jr, Jorginho amadi Nogolo yaukre hanis paumana makhatana su phongdurakli France football na piba mana sigidamak makoina makok thongba lamjeloi sing oidi Lushilakpo ina maru ebe headlines khara mayam da thamjage World Mental Health Week Manipur youth thakpasi fashion amo irakle masina pukning wakhal gi anaba kya pokhali COVID-19 laklaba matungda hana leramba wakhal gi potlum sing asidagi saruk mangai hengale masigi matangda India gi oina survey ama tawbada Manipur makok tari heba pawmsu ngaji phongkiba sifong singda phongnari amaromdana mikhal ga mari leinana singjamai da khut thonakre asu apanangkre heba pawmsu report tawri Singjamai parking da liba National People Party NPP Singjamai block ki office hayang hangdokadaba ga mari lainana party asigi thaumisung na ngasi numidang office adugi akoiba madi road median da party gi firal thielingai da Bharatiya Janata Party BJP gi workers ni singnaba miyoi singna athingba pirakpadigi nakal ani gi marakta unkhatnarakpaga loinana खुथोना क्रे है पामुसु रिपोर्ट तौरी अमसुम हांगदोनब सेम सारिबो ऑफिस अदु थासी की तरेन अमसुम निपान गी लोनब हिंदा सखंगदब सिंगना थाउथी ताइसिलंबसु लेखि सिंगजमai केंद्रदा एनपीपी गी मिरेप ओइगदोरिबा ओइनाम रोमेन अदुगुम थवोंग अदुगी मतंग अकन ममोंग यानिंगदब फोंगदोखिबसु लेख्रबनी हाइनसु पाउसिनसु रिपोर्ट तौरिबनी अमरोमदना Youth Congress की BJP resign तौखरे BJP द support तौगदोरी है पावमसु फोंगली Manipur Pradesh Youth Congress Committee MP YCC की Vice President की फमपुरीबा Lenin Huirom resign तौखरे माग BJP द support तौबगा लोइनना BJP द यावरबि यारी हैनसु पावमन मखाताना फोंगदोरगली दुगा हौजिक वेनदि पावसु मतांग असै लुसिनजरगे पथोसगी ब्रसोखि बलान की यावरसुंगा पिगने and thank you